ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯦ꯫ ꯃꯔꯝꯗꯤ ꯋꯥꯔꯤꯁꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯄ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯍꯔꯥꯎꯅ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯧꯅ ꯃꯅꯥꯀꯣꯡꯗ ꯇꯣꯏꯅ ꯐꯣꯟ ꯅꯞꯄꯗꯒꯤ ꯀꯔꯤ ꯃꯥꯡꯖꯕ ꯑꯗꯨꯒ ꯀꯔꯤ ꯇꯣꯡꯖꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯞꯆꯕ ꯈꯛꯇꯅꯤ꯫ ꯐꯣꯟ ꯊꯣꯛꯂꯛꯄꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯄꯤꯔꯦ꯫ ꯑꯔꯥꯞꯄ ꯂꯝꯗ ꯂꯩꯕ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯍꯟꯕ ꯉꯝꯃꯦ꯫ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯟꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗꯗꯤ ꯑꯐꯕ ꯂꯝꯕꯤꯗꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗꯅ ꯍꯦꯟꯅ ꯐꯣꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯃꯧ, ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯅꯨꯄꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ, ꯁꯕꯥꯟ ꯐꯖꯕ ꯈꯟꯈꯟꯅꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯈꯣꯏꯗ ꯀꯣꯏꯅꯩ꯫ ꯇꯞꯇꯥꯏ ꯅꯨꯡꯁꯤꯅ ꯊꯣꯛ ꯂꯣꯏꯔꯀꯥꯟꯗ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ, ꯃꯧ ꯑꯣꯏꯔꯝꯕ, ꯃꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ, ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ꯫ ꯑꯩꯅ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯇꯥꯍꯜꯂꯒ ꯑꯐꯕ ꯀꯥꯟꯅꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯕ ꯉꯝꯕ꯭ꯔꯥ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯆꯕ ꯈꯛꯇꯅꯤ꯫ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ, ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯄ ꯂꯩꯇꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ, ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯒꯅꯤ ꯈꯟꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯤꯂꯤ ꯀꯧꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ 3ꯅꯤ꯫ ꯃꯤꯡꯁꯤ ꯑꯁꯦꯡꯕ ꯅꯠꯆꯗꯦ꯫ ꯅꯨꯄꯤ 2, ꯅꯨꯄꯥ 1ꯅꯤ꯫ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯍꯟꯅꯤ꯫ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯏꯄꯥ ꯅꯨꯄꯥ ꯑꯃꯒꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ 2ꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯩꯒꯤꯅ ꯕꯥꯆꯧꯒꯤ ꯃꯆꯥꯅ 3, ꯅꯨꯄꯥ 3, ꯅꯨꯄꯤ 1꯫ ꯑꯩꯉꯣꯟꯗꯒꯤ ꯕꯥꯆꯧꯒꯤ ꯃꯆꯥꯁꯤꯅ ꯍꯜꯂꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯦꯅꯤ꯫ ꯃꯥꯒꯤ ꯃꯤꯡꯅ ꯁꯛꯍꯦꯟꯕꯤ꯫ ꯁꯤꯒꯤ ꯃꯤꯡꯁꯤꯁꯨ ꯑꯁꯦꯡꯕ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯊꯟꯇꯒ ꯅꯨꯄꯤꯗ ꯄꯣꯛꯄ ꯑꯣꯏꯕꯒ ꯈꯔ ꯀꯦꯖꯩ꯫ ꯑꯗꯨꯒ ꯃꯥꯆꯧꯕꯤꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦ꯫ ꯍꯣꯏ, ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯆꯧꯕꯤꯅ ꯏꯆꯦꯁꯦ ꯌꯥꯝꯅ ꯀꯦꯅ ꯂꯨꯅ ꯌꯣꯛꯆꯩ꯫ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯦ ꯃꯥꯆꯧꯕꯤꯅ ꯂꯣꯏꯅ ꯌꯥꯏ, ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯍꯜꯂꯦ꯫ ꯏꯆꯦꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯦꯛ ꯌꯥꯍꯧꯗꯕ ꯃꯇꯝꯗ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯂꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯁꯦ ꯑꯗꯨꯝ ꯈꯠꯅꯗꯣꯏꯅꯦ꯫ ꯕꯥꯆꯧꯅ ꯍꯥꯏ ꯃꯥꯆꯧꯕꯤꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯗꯧꯔꯦ, ꯀꯦꯍꯜꯂꯦ ꯍꯥꯏꯅ꯫ ꯃꯗꯨꯗ ꯃꯥꯆꯧꯕꯤꯅ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯃꯊꯟꯗꯅꯤ, ꯀꯦꯖꯁꯅꯨ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯆꯦꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯦꯛ ꯌꯥꯍꯧꯗꯕ ꯃꯇꯝꯗ ꯏꯆꯦꯁꯦ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯠꯅꯩ꯫ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏꯔꯩ꯫ ꯕꯕꯥꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯤ ꯉꯝꯗꯕ ꯑꯁꯣꯟꯕ ꯍꯥꯏꯕꯁꯤꯅꯁꯨ ꯍꯦꯟꯅ ꯋꯥꯕ ꯖꯥꯠꯅꯤ꯫ ꯕꯕꯥꯁꯦ ꯃꯤꯁꯨ ꯉꯝꯗꯦ꯫ ꯕꯥꯆꯧꯗꯤ ꯕꯣꯕꯣꯛ ꯄꯨꯄꯨꯗ ꯃꯥ ꯃꯁꯥ ꯊꯕꯛ ꯇꯧꯍꯟꯗꯕ ꯌꯥꯔꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯟ ꯇꯧꯕꯗꯒꯤ ꯏꯪꯈꯣꯜ ꯃꯆꯦ ꯑꯃ ꯌꯣꯟꯊꯣꯛꯑꯒ ꯊꯕꯛ ꯇꯧꯍꯜꯂꯦꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯗꯨꯒ ꯂꯝꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯕꯁꯦ ꯅꯣꯡꯃꯇ ꯕꯥꯆꯧ ꯃꯥꯆꯧꯕꯤꯅ ꯅꯣꯡꯃꯇ ꯍꯪꯗꯦ꯫ ꯕꯥꯆꯧꯁꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯃꯥꯆꯧꯕꯤꯁꯦ ꯌꯥꯝꯅ ꯀꯤ꯫ ꯕꯥꯆꯧꯅ ꯇꯣꯂꯣꯞ ꯐꯪꯉꯛꯄ ꯃꯇꯝꯁꯦ ꯃꯥꯆꯧꯕꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗꯒ ꯂꯣꯟꯅ ꯄꯩꯁꯥ ꯑꯆꯥꯄꯣꯠꯁꯦ ꯑꯗꯨꯝ ꯄꯤꯔꯝꯗꯣꯏꯅꯦ꯫ ꯑꯩꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯦ, ꯋꯥꯈꯟꯕꯨꯗꯤ ꯇꯥꯔꯄꯣꯠꯅꯤꯗ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ, ꯀꯥꯎꯁꯨ ꯀꯥꯎꯔꯣꯏ꯫ ꯅꯨꯃꯤꯠꯇꯣ ꯏꯆꯦꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯄꯨꯟꯅ ꯁꯥꯟꯅꯔꯤꯀꯥꯟꯗ ꯃꯥꯆꯧꯕꯤꯅ ꯏꯆꯦꯁꯦ ꯀꯧꯔꯛꯑꯦ꯫ ꯃꯣꯏꯗ ꯆꯠꯂꯨꯁꯦ, ꯆꯥꯛ ꯆꯥꯔꯨꯁꯦ, ꯃꯃꯥꯅ ꯑꯩ ꯀꯧꯔꯛꯏꯁꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯉꯦ, ꯑꯩꯒꯤ ꯈꯥꯛꯑꯝꯅꯤ, ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯔꯨꯛꯁꯨ ꯈꯥꯛꯑꯝꯅꯤ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯜꯂꯦ꯫ ꯃꯔꯝꯗꯤ ꯃꯥꯆꯧꯕꯤꯗꯣ ꯑꯩ ꯁꯦꯡꯅ ꯇꯜꯂꯦ꯫ ꯑꯩ ꯆꯪꯕꯗ ꯆꯪꯍꯟꯅꯤꯡꯗꯦ, ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯃꯥꯆꯧꯕꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯈꯪꯉꯦ꯫ ꯑꯗꯨꯅ ꯑꯩ ꯆꯥꯛꯇꯣ ꯆꯥꯅꯤꯡꯉꯁꯨ ꯆꯦꯆꯦ ꯑꯩ ꯇꯜꯂꯦ ꯅꯣꯏꯗ ꯆꯠꯄ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯥꯟꯅꯁꯦꯕ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅ ꯌꯥꯗꯕꯗꯒꯤ ꯑꯍꯥꯎꯕꯒ ꯆꯥꯅꯤꯡꯕꯒ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯆꯧꯕꯤ ꯕꯥꯆꯧ ꯗꯗꯥ ꯍꯣꯏꯁꯨ ꯃꯣꯏꯒꯤ ꯂꯝꯌꯥꯏꯗ ꯇꯤꯚꯤꯗꯣ ꯊꯥꯔꯒ
ꯆꯥꯛ ꯆꯥꯅꯕꯒꯤ ꯏꯆꯦꯁꯤ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯆꯧꯕꯤꯅ ꯏꯆꯦꯗ ꯑꯩ ꯄꯨꯔꯛꯄꯒꯤ ꯁꯥꯎꯅ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯕꯗꯒꯤ ꯏꯆꯦꯁꯨ ꯉꯁꯥꯏꯗꯤ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯝꯕꯗꯣ ꯃꯥꯆꯧꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯏꯆꯦꯁꯨ ꯀꯤꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅꯁꯨ ꯀꯧꯔꯛꯇ꯭ꯔꯦ꯫ ꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯥ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯈ꯭ꯔꯦ꯫ ꯕꯥꯆꯧꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯍꯥꯏ, ꯏꯆꯥꯁꯨ ꯂꯥꯛꯑꯣ, ꯆꯦꯆꯦꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥꯔꯨ ꯂꯥꯎꯗꯅ ꯍꯥꯏ꯫ ꯑꯩ ꯁꯦꯡꯅ ꯇꯜꯂꯦ, ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯑꯣꯕꯅꯣ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯑꯩꯅ ꯇꯞꯅ ꯈꯨꯝꯃꯦ, ꯕꯥꯆꯧ ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯏꯆꯦꯁꯨ ꯕꯥꯆꯧꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯥꯒꯤ ꯇꯧꯔꯤꯅꯤꯕ, ꯑꯩꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯕꯅꯦ, ꯂꯥꯛꯑꯣ ꯑꯩꯒ ꯐꯝꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯁꯨ ꯃꯥꯆꯧꯕꯤꯗ ꯌꯦꯡꯉꯒ ꯆꯥꯅꯤꯡꯗꯦꯅ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯗꯗꯥ ꯑꯍꯟꯅ ꯂꯥꯛꯑꯣꯗ ꯌꯦꯟ ꯊꯣꯡꯕꯒ ꯌꯥꯎꯏ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯆꯧꯕꯤꯅ ꯁꯥꯎꯅ ꯉꯥꯡꯉꯛꯑꯦ, ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯣꯏꯗꯤ ꯑꯌꯨꯛ ꯆꯔꯥ ꯑꯗꯨꯝ ꯋꯥꯟꯕꯅꯦꯅ ꯃꯥꯆꯧꯕꯤꯅ ꯍꯥꯏ꯫ ꯑꯩ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯆꯦꯆꯦ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯁꯥꯟꯅꯔꯁꯦ ꯍꯥꯏꯔꯒ ꯑꯩ ꯂꯥꯛꯈꯤ꯫ ꯇꯤꯚꯤ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯂꯩꯒꯗꯕꯁꯨ ꯃꯥꯆꯧꯕꯤꯅ ꯑꯗꯨꯝ ꯃꯨꯠꯊꯈ꯭ꯔꯦ꯫ ꯈꯪꯗꯦ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯗ꯭ꯔꯦꯁꯁꯨ ꯆꯦꯆꯦꯒꯤꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩ ꯃꯥꯆꯧꯕꯤ ꯇꯝꯕꯒꯤ ꯅꯣꯡꯃꯇ ꯍꯪꯗꯦ꯫ ꯑꯩꯉꯣꯟꯗꯩꯗꯤ ꯆꯦꯆꯦꯅ ꯁꯦꯠꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯁꯦꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥ ꯐꯥꯔꯦ꯫ ꯏꯆꯦꯒꯤ ꯄꯨꯛꯆꯦꯜꯁꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯥꯆꯧꯕꯤꯅ ꯏꯟꯁꯤꯟꯕꯗ ꯏꯆꯦꯁꯤ ꯂꯧꯈ꯭ꯔꯦ꯫ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯀꯣꯏꯕꯗ ꯑꯐꯕ ꯑꯣꯏꯔꯗꯤ ꯀꯜꯂꯛꯄ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯦꯜꯂꯒꯅ ꯍꯔꯥꯎꯖꯩ꯫ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯏ, ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯏꯆꯦꯒ ꯑꯩꯒꯁꯦ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ꯫ ꯃꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ, ꯑꯗꯨꯒ ꯑꯩꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯁꯦ ꯏꯆꯦꯁꯤ ꯃꯁꯥ ꯉꯝꯗꯦꯅ ꯃꯦꯇ꯭ꯔꯤꯛꯁꯤ ꯊꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯀꯣꯟꯅꯊꯪꯗ ꯃꯥꯆꯧꯕꯤꯗ ꯕꯥꯆꯧꯅ ꯉꯥꯡꯉꯀꯥꯟꯗ ꯈꯪꯉꯦ, ꯏꯆꯦꯅ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯗꯣ ꯑꯗꯨꯗꯤ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯕꯗꯒꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯏꯆꯦꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯜꯂꯦ꯫ ꯃꯇꯝꯗꯣ ꯑꯩ ꯖꯦꯝꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯥꯒ ꯑꯗꯨꯝ ꯈꯪꯅꯔꯦ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯑꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ, ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯔꯣꯏ, ꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ꯫ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯩ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ꯫ ꯍꯣꯏ, ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕꯗꯒꯤ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯦ꯫ ꯂꯥꯏꯔꯖꯔꯁꯨ ꯆꯤꯟ ꯄꯨꯊꯗꯦ, ꯖꯣꯕꯥꯂꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯏꯃꯨꯡ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯥꯒ ꯈꯪꯅꯔꯤꯉꯩ ꯃꯅꯨꯡꯁꯦ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯥ ꯆꯒꯠ ꯀꯣꯏꯕꯁꯦ ꯑꯩ ꯁꯦꯡꯅ ꯇꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏ, ꯎꯅꯕ ꯄꯪꯆꯠꯇ ꯆꯠꯂꯦ꯫ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦꯅ ꯃꯥꯕꯣꯛꯅ ꯑꯩꯈꯣꯏ ꯃꯥꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯈꯪꯉꯦ꯫ ꯑꯗꯨꯒꯗꯤ ꯏꯆꯦꯁꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯐꯦꯁꯕꯨꯛꯇ ꯈꯪꯅꯔꯕ ꯖꯥꯠꯅꯤ꯫ ꯀꯣꯟꯅ ꯍꯪꯅꯔꯀꯥꯟꯗ ꯅꯣꯏ ꯃꯅꯥꯛꯇꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯕꯅꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯆꯦꯅ ꯀꯅꯥꯅꯣ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ꯫ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯏꯆꯦꯅ ꯈꯪꯗ꯭ꯔꯤꯁꯤ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯋꯥꯔꯤ ꯁꯥꯗꯕꯅꯦ꯫ ꯏꯆꯦꯅ ꯍꯪꯉꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯗꯒꯤ ꯏꯆꯦꯁꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯣ ꯊꯕꯛ ꯇꯧꯏ, ꯃꯥ ꯃꯁꯥꯁꯨ ꯊꯕꯛꯀꯤ ꯄꯩꯁꯥ ꯅꯝꯃꯤꯅ ꯍꯥꯏ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯥꯎ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦꯅ ꯍꯥꯏ, ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯅ ꯍꯥꯏ, ꯅꯪꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯅ ꯈꯨꯝꯃꯦ, ꯏꯆꯦ ꯄꯪꯀꯣꯏ ꯀꯣꯏꯔꯤꯕ ꯍꯥꯏꯗꯨꯅꯦ, ꯃꯥꯒ ꯊꯨꯡꯅꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯖꯤꯜꯂꯦ꯫ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯗꯤ ꯈꯨꯝꯃꯨꯅꯤ? ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯗꯒꯤ ꯏꯆꯦꯁꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯁꯦ ꯀꯥꯡ ꯅꯨꯃꯤꯠꯅꯦ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯣ, ꯑꯩ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯄꯤꯔꯝꯒꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯇ ꯍꯧꯔꯛꯈꯤꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯛꯑꯦ꯫ ꯏꯃꯥꯟꯅꯕꯤ ꯖꯤꯅꯥ ꯍꯣꯏꯗ ꯆꯠꯂꯒ ꯖꯤꯅꯥꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯗ ꯃꯥꯁꯨ ꯌꯥꯔꯛꯑꯦ꯫ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯒ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪ ꯂꯣꯏꯁꯤꯜꯂꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯅ ꯏꯆꯦꯁꯤ ꯂꯥꯛꯑꯦ꯫
ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯏꯆꯦꯗ ꯍꯥꯏ ꯑꯦ ꯆꯦ ꯅꯣꯏ ꯁꯥꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯦꯅ ꯍꯥꯏ ꯂꯥꯛꯀꯅꯤꯌꯦ ꯅꯣꯏ ꯁꯥꯏꯒ ꯂꯥꯛꯃꯤꯟꯅꯅꯤ ꯍꯥꯏꯌꯦ ꯒꯥꯔꯤ ꯑꯃꯃꯝꯗ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯅꯤꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏ ꯑꯦ ꯑꯩꯉꯣꯟꯗꯅ ꯃꯥꯅ ꯅꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯗꯤ ꯖꯤꯅꯥꯗ ꯆꯠꯃꯤꯟꯅꯁꯦꯅ ꯍꯧꯔꯨꯔꯤꯅꯦ ꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯛꯎꯔꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯏꯆꯦꯒꯤ ꯗ꯭ꯔꯦꯁꯇꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯦ ꯌꯥꯝꯅ ꯅꯥꯟꯅ ꯂꯝ ꯂꯥꯞꯅ ꯀꯣꯏ ꯆꯠꯀꯗꯕꯒꯤ ꯗ꯭ꯔꯦꯁꯅꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯐꯨꯔꯤꯠ ꯇꯤ ꯁꯔꯠ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯂꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯃꯉꯣꯟꯗ ꯍꯪꯉꯦ ꯏꯆꯦꯅꯗꯤ ꯅꯪ ꯗꯥ ꯁꯨꯔꯖꯒ ꯂꯥꯛꯀꯅꯤ ꯍꯥꯏ ꯒꯥꯔꯤ ꯑꯃꯃꯝꯗ ꯀꯣꯏꯕ ꯆꯠꯅꯤꯅ ꯍꯥꯏ ꯅꯪꯅꯗꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯑꯩ ꯖꯤꯅꯥꯁꯨ ꯍꯧꯁꯤꯜꯂꯨꯔꯦ ꯑꯗꯣ ꯅꯪ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯍꯥꯏꯗꯦꯍꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯅꯦ ꯑꯩꯅ ꯖꯤꯕꯨꯡꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯃꯗꯨꯗ ꯄꯨꯟꯅ ꯆꯠꯂꯁꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯅ ꯇꯝꯃꯛꯑꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯔꯒ ꯖꯤꯅꯥ ꯏꯕꯥꯅꯤ ꯏꯆꯦ ꯍꯧꯕ ꯆꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯆꯧꯕꯤꯁꯦ ꯃꯉꯣꯟꯗ ꯐꯤ ꯁꯥꯔꯒ ꯂꯩ ꯑꯩꯅ ꯃꯥꯆꯧꯕꯤꯗ ꯏꯆꯦꯗꯤ ꯍꯪꯕ ꯃꯇꯝꯗ ꯃꯥꯆꯧꯕꯤꯅ ꯃꯥꯗꯤ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯅ ꯂꯣꯏꯁꯤꯜꯂꯨꯔꯒ ꯅꯣꯏ ꯑꯍꯨꯝ ꯆꯠꯅꯤ ꯍꯥꯏꯔꯦꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯐꯃꯨꯡ ꯆꯪꯈ꯭ꯔꯕꯅꯦꯅ ꯇꯧꯔꯛꯑꯦ ꯑꯩ ꯃꯁꯤꯗꯒꯤ ꯇꯟꯅ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯒ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅ ꯅꯣꯏ ꯑꯅꯤ ꯆꯠꯂꯝꯃꯣ ꯑꯩ ꯗꯥ ꯁꯨꯔꯖꯅ ꯑꯩ ꯂꯧꯕ ꯂꯥꯛꯑꯅꯤꯅ ꯍꯥꯏ ꯑꯩꯁꯨ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯖꯤꯅꯥꯅ ꯁꯥꯎꯅ ꯉꯥꯡꯉꯦ ꯀꯔꯤꯅꯣ ꯅꯨꯄꯥꯒ ꯀꯣꯏ ꯆꯠꯇ꯭ꯔꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯔꯦꯁꯇꯨꯔꯦꯟ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯗꯤ ꯑꯐꯕ ꯑꯣꯏꯅꯤ ꯃꯃꯥꯅ ꯑꯣꯏꯅ ꯄꯨꯔꯥ ꯁꯞꯄꯣꯔꯠꯅꯦ ꯖꯤꯅꯥꯅ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯑꯩꯅ ꯍꯥꯏ ꯅꯪꯁꯨ ꯌꯥꯔꯦꯍꯦ ꯃꯤ ꯀꯣꯏ ꯆꯠꯅꯤ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯅꯆꯦꯅꯤꯅ ꯀꯟꯈꯠꯂꯛꯑꯅꯣ ꯃꯊꯟꯇ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯅꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯂꯥꯛꯑꯦ ꯗꯥ ꯖꯦꯝꯁꯅ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦ ꯗꯥ ꯁꯨꯔꯖꯁꯨ ꯍꯪꯒꯗꯕꯗꯣ ꯇꯟꯗꯅ ꯍꯪꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯍꯥꯏꯔꯛꯑꯦ ꯅꯨꯃꯤꯠꯇꯨꯗ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯊꯨꯅ ꯍꯜꯂꯛꯀꯦꯅ ꯃꯃꯥꯟꯅꯕꯗꯨꯒ ꯊꯅꯝꯃꯒ ꯐꯅ ꯀꯨꯏꯔꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯐꯣꯟꯁꯨ ꯑꯣꯐ ꯊꯝꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯗꯥ ꯖꯦꯝꯁꯀꯗꯤ ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯥꯛꯑꯕ ꯖꯥꯠꯅꯤ ꯅꯨꯃꯤꯠꯇꯣ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯗꯥ ꯖꯦꯝꯁꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯑꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯏ ꯃꯥꯆꯧꯕꯤꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯊꯕꯛ ꯑꯝꯇ ꯇꯧꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯒꯥꯔꯤ ꯐꯥꯎ ꯂꯩꯇꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏ ꯏꯅꯦ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏ ꯁꯛꯂꯦꯝꯃꯤꯅ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯑꯐꯕ ꯃꯁꯛ ꯐꯖꯕ ꯈꯜꯂꯒ ꯀꯣꯏ ꯃꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯅꯣꯏꯅ ꯀꯃꯥꯏ ꯀꯣꯏꯔꯤꯕ ꯅꯨꯄꯥꯅꯣꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩ ꯀꯩꯝ ꯈꯨꯝꯗ꯭ꯔꯦ ꯇꯜꯂꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯄꯗꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯗꯥ ꯖꯦꯝꯁꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯈꯤꯅꯤ ꯈꯜꯂꯒ ꯑꯩ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯦꯁꯦ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯈꯪꯅꯔꯕ ꯖꯥꯠꯅꯤ ꯗꯥ ꯁꯨꯔꯖꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯗꯥ ꯁꯨꯔꯖꯅ ꯏꯆꯦꯒ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯆꯪꯉꯨꯕꯅꯦ ꯑꯗꯨꯕꯨ ꯃꯥꯆꯧꯕꯤꯅ ꯍꯥꯟꯅ ꯋꯥꯡ ꯌꯥꯠꯂꯒ ꯉꯥꯡꯉꯛꯄꯗꯒꯤ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯗꯤ ꯏꯆꯦꯁꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯁꯣꯝꯗ ꯃꯥꯆꯧꯕꯤꯅ ꯂꯥꯟ ꯇꯥꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥꯗꯣ ꯂꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯗꯦ ꯋꯥꯏ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤꯅꯦ ꯅꯨꯄꯥꯗꯣ ꯃꯥꯆꯧꯕꯤꯅ ꯄꯥꯝꯗꯦ ꯄꯤꯔꯣꯏ ꯇꯧꯕꯗꯒꯤ ꯏꯆꯦꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯕꯥꯆꯅꯣ ꯁꯥꯎꯕꯗꯒꯤ ꯃꯊꯟꯇ ꯄꯣꯛꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯧꯔꯒ ꯏꯆꯦ ꯍꯣꯏꯗ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤ ꯆꯠꯂꯦ ꯏꯇꯩꯗꯣ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯔꯝꯕꯒꯤ ꯋꯥꯕꯗꯨꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯤꯕꯅꯤ ꯏꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯄꯗꯤ ꯉꯝꯅꯕ ꯅꯠꯇꯦ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯧꯈꯠꯂꯦ ꯑꯗꯨꯕꯨ ꯏꯆꯦꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯃꯄꯥꯝꯗ ꯂꯩ ꯀꯩꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒ ꯃꯥꯒ ꯃꯣꯠ ꯆꯥꯟꯅꯗꯦ ꯃꯅꯦꯄꯣꯛꯇꯣ ꯌꯥꯝꯅ ꯐꯠꯇꯦꯅ ꯍꯥꯏ ꯑꯗꯨꯅ ꯌꯨꯝꯕꯥꯃꯗ ꯃꯣꯠ ꯆꯥꯟꯅꯗꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯊꯥꯖꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏ ꯃꯗꯣ ꯃꯥꯆꯧꯕꯤꯅ ꯍꯦꯟꯅ ꯂꯥꯏ ꯌꯥꯎꯏ ꯃꯥꯅ ꯆꯤꯆꯦꯗꯣ ꯆꯩꯊꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯣꯏꯅ ꯆꯠꯀꯅꯣꯅ ꯍꯥꯏ ꯕꯥꯆꯧ ꯗꯗꯥ ꯍꯣꯏꯅꯗꯤ ꯌꯥꯗꯦ ꯁꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯑꯍꯟꯒꯤ ꯏꯅꯝꯃꯁꯨ ꯂꯥꯛꯑꯕꯅꯤꯅ ꯏꯆꯦꯅ ꯇꯣꯏꯅ ꯃꯐꯝꯗ ꯂꯥꯛꯄꯗꯣ ꯁꯥꯎꯕꯗꯒꯤ ꯏꯆꯦꯁꯤ ꯑꯃꯨꯛ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ
ꯑꯩꯈꯣꯏꯗꯤ ꯏꯆꯦꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡꯁꯨ ꯌꯥꯎꯔꯕꯅꯤꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯏꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯟꯗꯛꯁꯨ ꯏꯇꯩꯒ ꯈꯠꯅꯕꯒꯤꯅꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯆꯧꯕꯤꯅ ꯍꯟꯗꯛꯇꯤ ꯏꯆꯦꯁꯦ ꯍꯜꯍꯜꯂꯔꯣꯏ ꯀꯥꯏꯅꯍꯜꯂꯅꯤꯅ ꯍꯥꯏ ꯏꯆꯦꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯅꯣꯏꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯆꯪꯍꯜꯂꯣꯏꯗꯕꯅꯤꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯄꯥꯟꯒꯗꯕꯅꯤ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯨꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯃꯧ ꯂꯥꯛꯑꯒ ꯀꯥꯏꯍꯜꯂꯦ ꯍꯥꯏꯕꯗꯣ ꯐꯖꯔꯦꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯉꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯌꯥꯔꯦ ꯃꯤꯅ ꯇꯥꯔꯒ ꯏꯆꯦꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯀꯜꯂꯛꯄ ꯃꯥꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯇꯩꯗꯨꯅ ꯑꯣꯠꯄꯤꯕ ꯑꯣꯏꯔꯝꯃꯗꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯣ ꯑꯗꯨ ꯅꯠꯇꯦ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯂꯩꯀꯥꯏ ꯑꯃꯃꯝ ꯄꯥꯜꯂꯤꯅꯦ ꯄꯥꯎ ꯍꯥꯏꯁꯦ ꯇꯝꯅꯕꯗ ꯂꯣꯏꯅ ꯇꯥꯕꯅꯦ ꯐꯣꯟꯗ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯃꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯐꯨꯕꯗꯒꯤ ꯂꯥꯛꯄꯅꯦꯅ ꯍꯥꯏ ꯅꯪ ꯃꯥꯆꯧꯕꯤꯁꯨ ꯃꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯐꯠꯇꯦꯅ ꯆꯩꯉꯥꯡ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯀꯟꯈꯠꯂꯦ ꯑꯗꯨꯅꯗꯤ ꯀꯅꯥꯅ ꯃꯥꯡꯖꯅꯤ ꯀꯣꯟꯅ ꯊꯪꯗ ꯏꯆꯥꯁꯤꯗꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯗꯕꯅꯦ ꯏꯆꯦꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯅꯨꯄꯥ ꯀꯣꯏ ꯍꯥꯏ ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯣꯏ ꯂꯩꯀꯥꯏꯗ ꯏꯆꯦꯁꯦ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯑꯦ ꯃꯧꯃꯥꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯖꯥꯠꯅꯤ ꯏꯇꯩꯗꯨꯅ ꯊꯕꯛ ꯆꯠꯂꯦ ꯏꯅꯦꯅ ꯍꯥꯏꯒꯗꯕꯁꯨ ꯏꯅꯦꯒ ꯏꯆꯦꯒꯁꯦ ꯌꯥꯅꯗꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯃꯥꯆꯧꯕꯤꯅ ꯏꯆꯦꯒ ꯑꯉꯥꯡꯒꯁꯦ ꯂꯧꯔꯨꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯂꯧꯔꯨꯕ ꯅꯣꯡꯉꯥꯜꯂꯒ ꯎꯏ ꯏꯆꯦꯗ ꯑꯩꯅ ꯏꯆꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯆꯨꯝꯅ ꯂꯥꯛꯏꯔ ꯍꯪꯕꯗ ꯏꯆꯦꯅ ꯉꯔꯥꯡ ꯂꯥꯛꯄꯅꯦ ꯅꯇꯩꯀꯩꯒ ꯈꯟꯅꯔꯛꯑꯦ ꯍꯜꯂꯔꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤꯅ ꯍꯥꯏ ꯑꯩꯁꯨ ꯃꯈꯥ ꯇꯥꯅꯗꯤ ꯍꯪꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯏꯇꯩꯒ ꯏꯅꯦꯗꯨꯒꯅ ꯀꯧꯕ ꯍꯦꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯅ ꯀꯨꯏꯐꯥꯎ ꯂꯥꯛꯇ꯭ꯔꯦ ꯁꯣꯝꯅꯁꯨ ꯊꯤꯟꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯥꯆꯧꯕꯤꯁꯦ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯅꯆꯦꯒ ꯂꯩꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯃꯊꯜ ꯂꯩꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯔꯝꯃꯦ ꯇꯧꯕꯒꯤꯕꯨꯗꯤ ꯗꯗꯥ ꯑꯍꯟꯒꯤ ꯅꯨꯄꯤꯗꯨꯒ ꯃꯥꯆꯧꯕꯤꯒꯁꯦ ꯌꯥꯅꯗꯦ ꯏꯅꯝꯃ ꯑꯍꯟꯗꯤ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯩ ꯄꯤꯖ ꯄꯤꯊꯛ ꯐꯩ ꯃꯤꯒ ꯂꯣꯏꯅꯕ ꯍꯩ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄ ꯑꯣꯏꯕꯒꯤ ꯃꯤꯗꯤ ꯀꯤꯗꯦ ꯃꯥꯆꯧꯕꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯃꯥꯆꯧꯕꯤꯅ ꯏꯅꯝꯃꯁꯦ ꯍꯨꯜꯂꯒ ꯌꯥꯝꯅ ꯉꯥꯡꯉꯦ ꯃꯁꯤꯗꯒꯤ ꯆꯤꯟꯖꯥꯛ ꯄꯥꯎꯗꯅꯕꯁꯨ ꯌꯥꯎꯋꯦ ꯃꯥꯆꯧꯕꯤꯁꯦ ꯑꯇꯩꯗ ꯅꯨꯡꯁꯤꯔꯝꯗꯕꯗꯣ ꯏꯅꯝꯃꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯅꯪꯁꯨ ꯍꯥꯏꯐꯦꯠꯇ ꯆꯠꯄꯤꯔꯨꯁꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯆꯠꯂꯦ ꯏꯆꯦꯗꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯅꯥꯀꯟꯗ ꯂꯩ ꯃꯥꯆꯧꯕꯤꯗꯣ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯀꯥꯗ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯝꯃꯣ ꯆꯥ ꯂꯣꯜꯂꯛꯀꯦ ꯍꯥꯏꯔꯝꯃꯒ ꯑꯉꯥꯡ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯦ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯉꯦ ꯃꯥꯏꯁꯦ ꯐꯦꯁꯕꯨꯛꯇ ꯅꯨꯄꯥ ꯑꯃꯒ ꯃꯦꯁꯦꯁ ꯊꯥꯅꯔꯤ ꯏꯆꯦ ꯀꯅꯥꯒꯅꯣ ꯅꯪꯅ ꯃꯦꯁꯦꯁ ꯊꯥꯅꯩꯗꯨꯕꯣ ꯃꯗꯨꯗꯤ ꯏꯆꯦꯅ ꯈꯪꯗꯦꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯁꯨꯝ ꯂꯦꯜꯂꯤꯅꯦꯅ ꯈꯨꯝꯃꯛꯑꯦ ꯏꯆꯦ ꯊꯥꯅꯔꯨꯅꯣ ꯇꯟꯗ꯭ꯔꯣ ꯃꯤꯅ ꯏꯌꯥ ꯌꯥꯕ ꯅꯨꯄꯤ ꯃꯥꯅꯤ ꯏꯆꯦ ꯃꯧꯅꯦ ꯍꯥꯏꯕꯁꯦ ꯐꯣꯇꯣꯗ ꯑꯗꯨꯝ ꯈꯪꯉꯝꯗꯣꯏꯅꯦ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯊꯥꯔꯛꯏꯕ ꯅꯨꯄꯥꯗꯨ ꯖꯨꯒꯣꯠ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯆꯦꯅ ꯅꯣꯛꯑꯒ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯑꯩꯒꯤ ꯑꯦꯛꯁꯅꯦ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯅꯕꯅꯦ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯄꯣꯠꯅꯤꯗ ꯑꯗꯨꯗꯤ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯊꯥꯅꯔꯤꯗꯣ ꯏꯇꯩꯅ ꯁꯥꯎ ꯇꯥꯕꯅꯦ ꯁꯥꯎꯅꯤꯡ ꯁꯥꯎꯁꯨꯅꯣ ꯃꯥ ꯄꯨꯛꯆꯦ ꯌꯥꯝꯅ ꯄꯤꯛꯄꯅꯦ ꯏꯕꯥꯅꯤꯅ ꯊꯥꯅꯩꯁꯦ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯌꯥꯎꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯦꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯦ ꯑꯗꯨꯅ ꯃꯥꯅ ꯃꯤ ꯇꯤꯜꯂꯛꯇꯕ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯈꯟ ꯇꯥꯕꯅꯦ ꯏꯆꯦ ꯏꯇꯩꯅ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯒ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯏꯆꯦ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯃꯁꯛ ꯁꯛꯇꯥꯗꯨꯒ ꯀꯅꯥꯅ ꯀꯣꯏꯕꯤꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯁꯨ ꯏꯆꯦꯁꯦ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯩꯅ ꯁꯨꯝ ꯍꯪꯕꯗꯒꯤ ꯏꯆꯦꯒ ꯏꯇꯩꯒ ꯈꯟꯅꯩꯁꯦ ꯑꯇꯩꯒ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯆꯦꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯎꯅꯕꯗꯒꯤ ꯏꯇꯩꯅ ꯎꯕꯗꯒꯤ ꯈꯠꯅꯕꯖꯥꯠꯅꯤ ꯏꯆꯦꯅ ꯍꯥꯏꯁꯤꯅ ꯃꯤ ꯆꯨꯝꯅ ꯑꯩꯈꯣꯏꯔꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯑꯣ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯒꯦꯅ ꯊꯣꯛꯎꯕꯅꯤ ꯁꯤꯅꯤ ꯈꯪꯗꯦ ꯏꯆꯦꯁꯦ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ
Mana Kanmana, Jumena Kale. I don't Kange, Itelan de Habasi, Adubu, Kari de Harni. I show Highway Abakar Harmaga, Adum Lae. Ta Homo is Sidale. Masagi Hakangi, Inamaga Masobigise, Yamna Katnai. Inamana Hashina, you Mama Paladi, Namnaba Palo. Hojikbo, Maumana, Pon Baidana, Nupaka Mrs. Tanaba, Matamla. Tabak Lorega, Nahapotaboina, Yamudi Gaide, a Kushienge. Imana Mingoda, Aramada Hambado, Dogano, Maso, Masaya Urbane. Hojikbo, Nupadoga Kanalaga, Masasitanamlaga, Mayo Omupalanga Haido. Haiduna, Inamaga Masobigase, Adam Katnai. The Ahanaso, Isiga, Masobig Sungange. Adubu, Isese Hande, Ponda Kanaga, Warishane no Kangde, Ainesapa Kudingi, Manada Fonadum, Napagalerame. No Muso, Numida Akwigi, Yentonge, Imana, Angana Segado, Laubiruso, Samina Naba Havdegi, I, Iseko Vasatle. Adugadi, Aina Moda Lapamatamda, Mugi Sangwe Masigi, Amama Maraktuda, Murmurun Sonba, Makonta Avadagi, Aina Pongi, Plus Lise, Tanzaloba Matamda, Ishesa, Kangavzatni. I show Mana Laupaduda, Puna Kaminai. Ibani Laubagi Makondo, Tabadagi, Inamasole. Masidagi, Ishina Pit Lauraga, Chalas Launa, and Hangapuda Villae. A Koyoropaga, Chaklo Dringai, Chakai Boina, I give home the Hipkin Sankraga, Ponwariamu, Sanalerame. Imada in the Damadagi, Imasukange. Saxulore, Sak, Sanasana, Imana Shishida, Waka Mahai. Sakenbi, Idom Sana Haisha, Namunu Shibagine. Yum Palaba, Yungi Mona, Ahalamangi Shabatoduna. Ipurebabu, Isomane Kangadavane. Mauna, Ponto in a Biba, Apavanate. Nanashida, Sauna Ribbon Haiduna, Laitoe. Manaso, Gobolacre. Madinupane, Nananupini. Nupiti, Compoma Subamatamda, Batanamgi Batanangatane. Nanashida Laito in Matamda, Manas Horrible Haiduna. Nupiatobama, Quaramandi, Manjadusha, Canano. Hoi, Nupada Nonso Habiso, Nate, Matamatam Havduni. Hojikti, Nabung Anso, Nupitire, Masasu Yaure, Ningonga Moga, Hanaribane, Nanashida Lerega, Kashununga Pangoi, Pate Hariba, Napuro Gimanata Levedi, Nangi Minomusha, Karishulangoy, Tabamasa Topamatam, Tabamata Namai Bakani. Idom Sana Hashine, Nangshida, Leto Ano, Aduga Ponso, Toina Paiba, Idom Sapamde, Haidun Imana Ishida, Habamatamda, Ishina Hai. Idomsa, Ashukange, Queen Leroy, Chatladabane High. Imana Muso, Makatai Maudanate, Leshabishine, Nupina, Pontoina Napaba, Kariso Pabo Oiro, Nupama Tomsadaba, Nupadi, Nupiki Asang Matanza, Tirakani, Taza Hangani, Maduda, Bangtaribanupi, Sangsashida, Mamu Pamanupi, Latravane. Kaitongeda, Ishana Isabo, Pakulambida, Kongtanjina Haiduna, Kaitongeda Siloidavane. Nana Mananambu, Nshibagine, Namungambi Birido, Namunushidadi, Nangi Apamani, Mananga Manjani, my topani. I know Yagodaba, Lady Haiduna, Kanto Odavane. Pade, Sasalo, Anganduso, Bubira de Padone. I name Madone Sahele. Ima, Saxabaloraga, Hayo, Saxaringe, Bangangange. Masikimatum, Ishesa, Hanaquina Sate. Ponda, Nupamagadum, Papona Haba, Ashukange. Adubo, Kari de Harni. Ishina Leribese, Tamangamu, Amahajile. Adugadi, Tazadana, Itake Nigado, Ishekobolae. Ishiso Hanakdi, Kari Kalabno Kangde. Numia Pabamayenga, Labola or Haikre. Masi Hakiba, Numini Shubada, Ishesa, Equitalaga, Nupamagafonda, Yamna Kane. Aine Kambada, Shina Nupado, Paparakano Hainasu, Hypermale. Mashidagi, Ishina Magishimdo, Lotoga to decree. Karalega, Itene Ishega, Angangalobola. Masigi Matumdi, Amohana, Kanachena Batakidre, Mushinana, Adam Lemina Cray. I show Ishina Dum Lekibado, the Sena Harawe. Masini, Masige Kuki, Konash de Rivase. Ponama Pashilaga, Pesutanuba Kanaraga, De Lilini, Matam Lilin Haiduna, Sobaka Amsuakre. Aduna, Moshina, Asikulam Sasi, Sapigano Haina, Arubada Hazeri.
ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ